ngasi leipak sen bathungda COVID-19 ga mari leinana nauna puthoklaba vaccine singi mock immunization chathagadori exercise asi leipak asi gi oina vaccine asi miyamda phanghanbagi mangoinana chathabani state amadi union territory singda yamdrabada mafam ahumda changing asi pangthokani Malim ki oina COVID-19 positive oiba missing crore nipan lakh kuntra mapan lising humpuga chahum yangkhai nipan sukhrei leina asina maram oiduna laikhidaba missing na lakh tara nipan lising kuntaret ka chama humbutra nipan sukhrei India ki oina hojik fawbada positive oiba miyoi crore ama lakh ani lising marifu taruk chatret supna mapan sukhrei amadi laikanaba ngamdana COVID-19 na maram oiduna laikhidaba na miyoi lakh ama lising nifu nipan ga chamapan marifu tara mari sukhrei Assamda coronavirus taptharakpaga loinana primary school sing January amadagi hangkhrei school amadi college sing su hangdokpa hokhibaga loinana yamna thuna regular class horgani haina Assam gi education mantri Dr Himanta Biswa Sharma na lauthokhrei COVID-19 gi anoba case kaya matung ina lokhalakpa anoba thorang oina school sing hangdoklabasu maharoi singna face mask su pamadi social distancing ngakna class togadabani hairi Jammu and Kashmir gi line of control LOC gi Nausera sector da Pakistan lanmi singna ceasefire tugaiduna nongmai amadi motor cell sing kapsilakre hairi defense ki public relation officer Colonel Devinder Anana Fongdorakpada Rajouri gi Nausera sector da ceasefire gi chana kanglon thugairakpa si handak kisi tharaka anirak sure hairi